Voter singda ming chanba natraga ming laukthokpa haiba sina state asida thengnariba mitoki issue thingbada achauba upai oigani niyom chumna paikhatsi haina chief minister na appeal tawrakli Makhan gi miyoi amatana maram gi lamda khundaba leite maram singna mai thadokhiba yum sing adu minister kaishina vote leptringai dagi leiraklaba yum sing ni haina makhan union na phongdorakli Lengaki College Oja Singda Taret Suba UGC Pay PBU Haiba Demanda Hayeng Amadi Hamchit Oja Singna Mass Schedule Leave Lauduna Kongjang Chaksilagani Haina Fibokta na Phongdorakli Amasung Ministry of Sports and National Center of Excellence Kun Sanaba Mafam Sing Lauthokpada Notice ki oina Imphal amadi Guwahati yauraki Ma'am Bukurumzari, Adom Neng Briefs Impact News ni Irina Thinguzamna. Hauzi Punjas Faubuki Marui Pausing, Ma'am the Pizari. Voter lista Ming Chanba natraga Ming Lauthokpa Haibasina State Asida Thengnariba Mitoki Samasya Thingbada Chauba Upai Oigani. Maramasina Mari Lenaba Loishang Singhi Miyoi Sing BLO Sing Amasung Praja Section Khudingmakna Voter lista Ming Hapa natraga Lauthokpa gi thabak Niyom Chumna Paikhatsi Haiba Wafam Sing Chief Minister Nongthombam Birena Thamlakli. State Health Agency Manipur Amadi National Health Mission Manipur Directorate of Health Services Manipur ka kutsam naduna sinba Porompata laiba Janims Auditorium Hall da pangthokiba thauram Ayushman Bharat Divas ki thauramda Chief Case ki warol piraduna Chief Minister Nongthombam Birena makhata na hai Manipur kanba haibasi lengak ta khaktana yaroi lengak amadi MLA singda tainaraga lamdam asi kanba ngamgadaba nate lengaki mari lenaba loisangi maru oiba daita lauriba staff khudingmak BLO sing amasung praja section khudingmakna isa isagi chap chaba thaudang amasung daita khangba niyom chumna thabak onthokpagi tangai fadaba lei maram asina pumna makna chap chaba responsible longminasi Laibak asigi daita khangba citizen oibiu maduki tamak lengak nasu matam chupagi oina lepkani haiki DC sing na BLO sing ko palo maram sadana document sudana valid oidana kana gumba voter list hapamagadi sab saba action logani haiba amagaloina na khangalaga yam clear oina systematically ihanbiu oina madumai apil tawjaninge fajana work structure piu voter list ama ibona to hapa to madam na yumdu daida sangaga missing du the polin lepalaga identify taruga tawa laiba kan bada sarkar khakta da yaroi sarkar sina ko yauri bani hospital da admit tawrure ICU da leire lupa lakh taruk tare Lady in Corsi on Batavani. Suma Mayamashu, Husixu lady, I don't know, Masiki Potsi, Karamina Koi reduced the way again. I don't know, Rims, Kazanims, Katarina, Apelton, Yaringa, neurosurgery Gumba, ICU, the Kari, the patient, the Kaliba, Sugumba, government hospital, the Pantong, Masima, I'm gonna concentrate priority penning. Madam D. Sugumbashi the line of Ayava, even in cold on Tono, I am no idea. Thauram Mari Lenana Health Minister Elzenta Kumarna Politics ki wafam natabada Ayushman Bharat yauna lengaki maikaidagi paikhalakliba scheme amasung thabak thauram khudingmak naha ahal khaktana lamdam asida khunda minariba praja section khudingmakna khangminaba mathautai lengaki oirabasu lanaigi oirabasu health sector da leiriba khudingmakna isa isagi chap chab responsible lauduna kathokpaga loinana thabak tawminasi miyoiba khunmai ama oina leibada miyoiba amagi kari tawgadage khanba haibasi yamnamak maru oi haiki I hostel said, don't know with the I didn't money. I do work as a similar like you can lie about Gamun, see the Mutari, quick, Bell Gattoxina, Doctor Singh. Equipment wasn't more than PV Nana, PV the kitten cut hope among the Luina, the winner and Hiving Matu appeal to Nico. Matumani, Bardi Prime Minister Boris Harris. General of Sandiki Makaki, that you put Changa, you put Yangatum was a cigar, you put Changa therapy with the Madua Kamato, Changa therapy with Panamanizi. He knows it, but Mango on the table. But get the wing man hiding the report to the Payanka Yolo and a Katawaki pharmacy come with my high to you. Carino, I target. Maybe the kind but the Nang Sopio. Modi in it with a secret than Nang to him to him. Alcadovan and the why you fell. Cover the sacrifice of Mukulina Kito Banto when they say that. Cody Macallan Morilla, build the young English, Carino, my mean at a
Makhan gi miyoi amatana ngasi fawbada maram gi lamda khundaba amadi lam gi tax pikiba leite maram singna mai thadok lamlaba yum sing adu minister kaishina bot leptringai dagi leiraklaba yum singni haina Makhan union gi president Henry K Henny na fongdorakli wafam asingasi Manipur press club ta pangthokiba paumi singa unaba amada haikibani Henry K Henny na makhata na haikibada thasigi tarik tara tare ta thokiba thodok aduga mari lenana ngarang Northern Maram People's Organization na media da fongdorakiba wafam sing adu yumpham yaudabani maram amadi makhan ani yumlonaba furup amamamni ngasi fawbada makhana maram gi lamda henjinba leite haibasi inglising amaga chamapal supna mangagi tagina ngasi fawba thokiba tongan ba case mangagi hearing na khudam oiri NMPO na Minister Kaishina Tadubi constituency da board karaklaba matungda makhoina mai thadokiba yumsing adu sagalakpani hairiba wafam adusu yumpham yaudabani hairiba yumsing adu ngasidagi chahi tararomgi mamangdagi saraklaba yumsing ni haiki loinana NMPO na mai thadokiba adu media mamangda phongna makhoina tawkibani haina lauthoklabani na Manipur lengakna mai yum mai thabagi thodokta chenaba miyoi adu khudakta phagadabani haiki aduga khabarda amar khaibiso minister kaiso na laga jumsi sahanbani mana iran si thongkhanbani khotpani ana khabarda so allegate tawi hairo chakhiba jumsi mi chahi tara nipan mapan tara sa leiraga dukan todun leira buni minister kaiso na saba jum mana saro ana saba jum nate madi ngarang lahanda kawni sabdi chahi jum mi leibisi di chahi nipan mapan sure aduga hoji thokiba main thokiba thodok aduga maram bazar gi mapanda jum amani nobody sai adudi minister sai hebdi langini aduso mi lampu gi mi singna changla ga sai maram na akhoi gi lamni haibu wani akhoi gi lamni hebi court ki order mayama mana praman on akhoi gi lamni aina lampu amani na sai aduna taba topa anoba jumso susa sadi Thasigi tarik tara tareta Senapati district ki Makhan bridge manakta leiba yum singbu mai thadok lambada chenaba miyoi sing ngasi fawba Manipur lengakna phabidabagi mayokta ngasi ahing nongyai dagi National Highway number 2 Imphal Dimapur asi matam kaktana ban kaure haina Makhan People's Organization gi cherol aman hairi Manipur lengakna oja gi sinfambu thak wangna thangatuna pukning thogat pa yaba wafam kaya toina fongdok labasu oja singi phangphang thokpa hak sing mapung phana phanghandaba asida oja singna pendaba faunare Manipur da leiriba Manipur lengaki college oja singda taret suba UGC PPBU haiduna matam kaya gi mamangdagi mari lenaba singda haijaduna laklabasu ngasi fawba lengakna tabidabadagi hayeng amadi hangchet lengaki college oja sing mass schedule leave lauduna khongjang changsin ba hauragani haina Federation of Government College Teachers Association Manipur Figokta na ngasi Manipur Press Club ta paumi singa unabada lauthokre loinana makhata na lengakna meeting changbidrabadi lakliba September gi tang kun ga tarukta kaisampat leimajam laikai community hall da oja singna wakat mifam phamduna khongjang changsin ga dauri loinana September gi tang kun ga taret amadi kunipan na magi college singda wakat mifam phamgani hairi Masifau badalengak na meeting changbidrabadi October gi tang ahumdagi seize work strike chatharagani haina loop asina lengak ki pukning chingsilakli panbayabadi haukiba chahi English singani tara nipan December da Figokta-gi Mihut Singha Education Minister ka unaduna wari sabada Figokta-gi demand adu pinanaba hotnagani haina minister na fongtokibasu laikhrabani Students hoigi tha mapan muk sujale aduga koida nungai taba mana koigi atop state government gi employee gi di 7 pay se chanari ni haidana hoigi 11 July da order chi thokre ada koina hangjaningi da college uja singsim khoina yaw de haina thambirame ado khoi yahon biu aduga UC gi matungina atop state haiba tare asam gu madadi khoi uja sing strike togdana khoi 1st April 2016 dagi 7 p gi area yaw na pi khre ado mamang da so khoi se tha taum doi handhan pi aduga tolopsu mayam aina yam khoina uja mo yam nungai jadaba si karigino khoi da uja sing yam tathi dawin tawrise khoi sahi mapan 9 years se hoji bawa khoi gi tolopsu sudana pi aduna khoi na masi yamna upai leitadana last option waina sigi education gi action program sing sit tawjage haina lokthok chabani mayam do
Mapuroibana amadi khunai miyamna nahetpiraba nupisingbu changjafam piduna awanba punsi marel amada hinghanbada achauba thaudang laugadoriba one stop center OAC Imphal West district ki oinasu hauba marak chingtham laikaida social welfare and cooperation minister Nemcha Kipge na hangdokre Manipur gi oina Thaubal Chandel amadi Imphal East district ki oina one stop center asi hangdokraba matung ngasi Imphal West ki oina loisang asi hangdokhibani District Administration Imphal West na sinduna pangthokiba thauram aduda saruk yaraduna Minister Nemcha Kipge na hai ngasi hangdokliba center asi Ministry of Women and Child Development Government of India gi funding makhada India government na paikhalakpa scheme singki manungda nupi angang singda yamna kanaba scheme amani Center asi Manipur gi oina Thaubalda ihan hanbo oina kumja English singani taratreta hangdokduna lamdam asigi nupi angang singda kanaba kaya phanghanduna lakli Center asi Manipur gi district khudingmakta hangdoknabagi ayaba India government na pirakpa leire Center asi hangdriba district singdasu athuba matamda hangnaba hotnari haina minister na makhata ki Ngasi society asida nupi sing asida chathariba crime asi nongma hengathanle maram aduna asigumba crime sing ngakthoknaba hotnabada one stop center asige thodang jamna chawi imung manungda yumgi mapanda amadi thabak sufamda nupi singda mahal maha kaya gi violence chathabiri asigumba violence kaya asidagi ngakthokpa nupi oibi sing na one stop center da piriba servicing ningthina mamuttana hangba dalkar oi maram aduna aina praya miyam da appeal tawjari madudi tol tarba victim oireba nupi angang singbo one stop center da refer tobiduna center asigi asina piriba service asi phangnaba hotnabiyu Lamdam asigi lairik hairaba naha singna masagi ahenba khudong chaba kharagidamak mapalamda chatuna thabak tawbagi hainabi asi thadoklasi haina Captain PD gi Minister Karam Shyamna appeal tawrakli wafam asi LMP Technology Private Limited kha naurem lekaina sinduna Manipur Press Club ta pangthokiba thabak thiriba naha singda online gi khuthangda Manipur manung amadi mapalda kauba lanai amadi lengaki thabak khudingmaki pausing pigadaba thabak haiba mobile Android app ama hangdokpagi thauramda haikibani Minister na makhata na haikibada hauziki matamda internet asi yamna maru oiba potsak ama oire internet ki matengna hauziki matamda aruba thabakaya irailaina tawba ngamle amaromda lamdam asigi lairik laishu hairaba naha kayana masagi ahenba khudong chaba khara phangnaba mapalamda chatuna thabak tawbagi hainabi ama lairi hairiba chanabi asi afaba ama nate Madugi mahut lamdam asida laiduna masaga chanaba thabak sing tawbiyu makhoigi damak laingak asina matam pumna makta mating pangnaba sem saduna lairi haiki Technology singse 100% madugi kanabadu akoina lawbu ngamaba adu itardi ngasigi pitribigi chawkhalaba internet ki jogsida akoi narol singna adi tungda lehobu yadabagi tanja lakpanina na budi mo masigi advantage launa naba honaraga daba matamni adu karigumba kanda adi laglai su haiba narol singna adi madugi challenge sida yauraga laibagi mota nisha sadana adagi yu taktana adi laithuagadi akoi horaiba narol singsina tungi mirolna Pitribi laiba own home was the compete over the Ngamdabagi, the Tanjado Akoida Lakani. Museum Haibasi Community Kudingmaki Haurakpam Identity Social Background Saktam Chatna Lonchat Pije Chakcha Amasung History Takliba Yamna Maru Oiba Mapam Amani Haina Art and Culture Minister L. Jentakumar na Fongdurakli Wafamasi Manipur State Museum gi Yankhairak Suba Foundation Dekam Golden Jubilee Thauramga Mari Leinana Thasigi Tangtara Tarukta Haukiba Cultural Appreciation Course ki Valedictory Function gi Thauramda Fongdokibani Department of Art and Culture Manipur State Museum na Sindhuna Museum asigi complex ta pangthokiba Thauramaduda Minister na hai State asida lairiba museum sing asi matamga chunaba museum oidre Maramasina State asigi Art and Culture Department ki maikaidagi hotnaduna Manipur State Museum amasung Moiramgi INA Museum asi matamga chunana semgatnaba concept paper amadi mari lenaba che changsing submit tawkhre Tha asigi tang kuntrada executive meeting phamgani masida clearance tawragani haibagi thajabalai madu tawdrabadi museum sing asi semgatuna state asigi Chauthok chaningai oiba mafam oina utpa yaragani
Kangladassu museum ahum leiri masigidamakta semgatnaba sanction tawre haiki. जगह खुदिमकी कम्युनिटी खुदिमंगना मागी स्टेट की मागी कंट्री की म्यूजियम सिंदा मई मसा मसा की सोशल बैकग्राउंड इतिहास से मसे मनी तानो होने अदुना हारी बसे मसेदा लई मखल खुनाजिन हिंगे मखल मी से समाइन तोरमी ना हाबि मदु एग्जिबिट तोबा मखलगी अचौबा मखलगी मिरर मनी ना हाबि टाइम मदुले यकोना स्टेट म्यूजियम ने बुटोइसे मूर्ति मले ना हाबि यम नतो with certain philosophical ideas maduna kari exhibit tawge atobu khunaida ade atobu khali kamu sinda ai se kanani adna ai identity se kamatin disclose tawge habise asim se apani yamam tre and there comes the importance of having a good museum afa museum lebi kana ba na habise adunai Manipur da lairiba mathau tawdraba maming tagi oina lairiba cooperative society sing Khandokpa hauragani haina cooperative societies ki register Robert Khetrimem na phongdokre wafamasi Manipur State Cooperative Union na sinduna pangthokpa nongmagi oiba seminar ama haudokpagi thoramda register na phongdokhibani lamfel patalaiba Laishram Laikai community hall da pangthokhiba seminar adu empowering people through digitalization of cooperatives haiba theme asida pangthokpani Register Robert Khetrimem na hai Hauzik Ladiba Mathau Phazana Tauriba Cooperative Society Sing Khangatuna Makhoibu Yokhatnaba Hotnagani Loinana Hauzik Fawbada Ladiba Society Sing Computerization Tauba Chada Marfutara Manga Loshilakle Athuba Matamda Loshinduna Mathau Taudaba Sing Khandokpa Hauragani Haiki Seminar Haudopagi Tharam Aduda Manipur State Cooperative Union ki Vice President Gina Potsangbamna Nungi Oiba Warol Piraduna Pangthokliba Seminar asi Mapalamda Laiba Society Singa Manipurda Laiba Society Sing Asiga Punna Chatminanabagi Wakalonda Pangthokpani Haiki Thauramaduda Commissioner Corporation Ice Gyan Prakrasna Athoiba Mithunglen Oibaga Loinana Lengaki Senthang Khaktana Cooperative Society Chalaigani Haibagi Wakalon Thadokpa Tangai Fadi Haiki Amasung Isa Isana Kanna Hotnaduna Cooperative Society Singbu Chakal Handuna Senmitlon Phagat Hanaba Hotnagadabani Shahaiki Isa Isagi Kalaga, Kana Honabu, Tawayauna, Pukchen Sena, Cooperative Society, Saukalakani, Society, Saukala Matunda, State Su, Adugi Kanava, Adum Pangani. We state Manipur, Manipur states, the more than 10,000 cooperative society lay. Whereas Himachal Pradesh, according in Saur Himachal Pradesh, Harba states the 5,000 something cut layer cooperative society since. The Kogi lay more than 10,000 in Loina Matau Bravo. Database ama siamaga district singdagi pilot project oina masak nairaba singsi ai dikra hena kogi mangjin thana district ta leiriba singsi financial gi mogi balance sheet oiro performance oiro loina masi assessment tawraga koina hand holding gi type ta koina khara khut chambagi type ta koina masi hona na ba ina district cooperative office na koi sir commissioner gi lamjing makha da koi hona na ba ina koi kanna koi hona jari Manipur University ki tongan ba department singda research tauriba research scholar singi thagi pifam thokpa fellowship pi dabagi mayokta wakat mifam phamkre English singani tara taret amasung tara mapan batch ki Manipur registered scholar singna sinduna Manipur University ki campus manung dalaiba bus stand da phamkiba wakat mifam aduga mari lenana scholar amana phongdokhibada Manipur University ki tongan ba department singda research tauriba non net Research Scholar Singi Thagi Pifam Thokpa Fellowship Asi English Singani Tara Teretagi Hauduna Ngasi Fauba Pibi Dana Lakli Hiramasigi Matangda Manipur University ki VC Register Yauna Maru Eba Official Singda Kayara Khana Haizaduna Laki Adubu Ngasi Fauba Thabakta Onthoktana Lairi Loinana Hayeng Manipur University ki A Block the Phamgadoriba Academic Council ki Mifam Asida Mahirui Singi Mifam Thokpa Fellowship Asi Pinanaba Warip Laugadamani Karigumba Hayeng ki Mifam Asida Warip Laudaba Thoklabadi September ki Tangkun ka Mangadagi Research Scholar Singna Makhal Kayagi Khongjang Changsilagani Haiki ngarang han akoi academic council jira 2017 gi page PhD toriba registration toriba kangu je date of final registration habdi 2019 gi fellowship bi ni have notice thokpa laigre haiba notice ase akoina masi yaning da gi akoi demand ase tawjabani masi gi demand ase akoi hayeng academic council date 24 September akoi gi a block ta hayeng jida kai gumba akoina
पामजरीब डिमांड से कहीं पास तौद्रगदी अखोई मखन मखा कयागी खोंजंग जंगचलकनी मदुदसु नतना अखोई मणिपुर यूनिवर्सिटी पीरिब फेलोशिप से करम मौंग पीरिबनो हाइबिसु अखोई रिव्यू तौबियु हाइना यूजी चलगा अखोई रिक्वेस्ट तौजरगा मणिपुर यूनिवर्सिटी फेलोशिप से यंगचलनगनी इम्फाल वेस्ट डिस्ट्रिक्ट कमांडो अमसुंग 35 सुबह साम राइफल्स की अपुनबा कांगबू अमना UNLF की SS सर्जन अमा फारी हाइरी फारब मियोय अदुदी ब्रह्मपुर भैगबती लेकाई 10 सुबम लेरक्तगी वारेपम चंद्र कुमार एलियस जापान चही 35 अपोप लेखिद्रबा W चंद्रनी इम्पैक्ट न्यूज़ फंगबा पाव की मतुंगिना अककनबा पाव अमा फंगबदगी इम्फाल वेस्ट की एडिशनल SP ऑपरेशन अमरजीत लामाबम न लुचिंगबा इम्फाल वेस्ट कमांडो अमदी 35 सुबह AR की अपुनबा टीम अमना वारेपम चंद्र कुमार एलियस जापान बु ngasi numit yungba matung pung anirom tabada mayumdagi phagatkhibani warepam chandra kumar alias japan inglising ani supna mapanda kongbadagi roshan kauba miyoi amagi makhada UNLF yauduna eastern nagaland da tha ahumgi basic military training loiraba kadarni hairi All Ziribang Working Journalists Union Linkhat ki chahi taramapan subagi mapokumon thoram pangthokre union asina sinduna Ziribam district ki Babuparada laiba PWD guest house ta pangthokiba thoram aduda All Manipur Working Journalists Union ki president oiriba Vizoi Kakching tabamna media da lairiba ichil inau singna media ki ethics ngakna chatsi niyom chumna thabak tausi haina paujel ki thoram aduda sarukya khiba Ziribam ki SP Moirangthe Mubina media haibasi samas ki mingselni media yauduna ekhoi chawkhatpa ngamloi amadi social media lakpadagi print and electronics media singna thengnariba khudongchadaba sing asi yengshin haningi haiki thauram manung channa All Ziribam Working Journalists Union ki president oiramba mainam janmejoida lifetime achievement mana amadi union asigi secretary atom lukhoina katpa atom sangoijao social award piduna ikai khumnaba utki Thauram aduda Ziribam ki additional deputy commissioner and Bankim yauna union adugi thaupuba sing amadi member sing na sarukya ki Quality seeds for organic agriculture haiba hiramda nongmagi oiba awareness program among asi Chandel district ki Hanatham village ta pangthokre awareness program adu Manipur Organic Mission Agency MoMA Department of Horticulture and Soil Conservation amadi ICAR Research Complex for Northeastern Region Manipur Center Imphal na sinduna sponsor tauduna District Agricultural Officer Chandel amadi Krishi Vigyan Kendra KVK Chandel anina Alumni Association of Agriculture College Imphal ga punna khutsamnaduna sinbani thauram quality seeds and its important present situation of organic farming in Manipur, care and management of rice, conservation of conventional field for organic agriculture, IPM, IDM in rice, soil health management for organic agriculture amadi scopes on medicinal plant haiba hiram singda thauram aduda sarukya kiba resource person singna wangang ki ngasigi thauram aduda mafam adugi laumi cham henbana sarukya ki Salai Holdings Private Limited ki subsidiary unit ama oiriba Smart Society Manipur na sinduna Parthenium Hestrophorus Congress grass hairiba pambi makhalasigi matangda nongmagi awareness program amadi eradication program pangthokre Smart Society amadi Social Reformation and Development Club ki meeting makhada Krishi Vigyan Kendra KVK Imphal Center ga khutsamnaduna awareness program adu langthabal makha laikai dalaiba SRDC ki complex da pangthokibani High River program asida Smart Society Manipur ki FO supervisor S Lohitna nungi oiba warol piraduna India ki mafam sinba thungna khudong thiningai oiba maongda sandorakliba Congress grass hairagasu khangnariba pambi asina mioiba amadi sasan singda piriba khudong thiningai oiba kayadagi kalhaunaba awareness program asi pangthokpani hai ki Subject Matter Specialist Agronomy Dr. Laidia Zimik, KBK Imphal West Dr. KH Hira, Senior Scientist and Head IC Krishi Vigyan Kendra Lamphel Partner, Resource Person Noina Sarukyaduna, Congress Grass Asina, Mioibada Thokhaliba Laina Singh Haibadi, Dermatitis, Asthma, Nasal Dermal, Nasal Bronchial Gimatangda Wapam Kyathamki,
लोइनना अवेयरनेस प्रोग्राम अदु लोइशिलकपदा सरुक याखिबा मियोइसिंगना क्लब कॉम्प्लेक्स अदुगी अकोइबदा हौरिबा कांग्रेस ग्रास पाम्बिसिंग मरुफकना मुथतुना मांगहनकी सेनापति डिस्ट्रिक्ट की मखान खुमंदा युम तरा निपान मई थादोकलंबगी मायोक्ता मखान पीपल्स ऑर्गेनाइजेशन नेशनल हाईवे नंबर 2 मतम कक्तना बंद तौगनी हाइना लाउथोकिबा अदु लाक्लिबा अक्टोबर की तांग मंगा फाउबा यैथोकले हाइरी ऑर्गेनाइजेशन असिना थादोरकपा चिरोलदा चीफ मिनिस्टर नोंगथोबम बिरेना थौदोक अदुदा चेनबसिंग फादुना चेराक पिगनी हाइना थाजब पिरकपदगी बंद मतम खरगी ओइना हंदोकपनी हाइरकली मतंग स्वाइसिदा ब्रेक अमा लौजगे ब्रेक की मतुंगदा चाही असिगी अक्टोबर की तांग मापन अमदी तरा फाउबा इराकी कुर्दिस्तान दा पांथोकदौरिबा ग्लोबल पीस समिट सरुक यारुनबा राजेश निंगोम्बम खलकले हाइबगी पाउ अमदी मणिपुर अमसुंग मालेमगी तोंगान तोंगानबा इपाउसिंग पुदुना लाक्चगे इंपैक्ट न्यूज पर मीटिंग तादुन लेबियो मैम भूमुखन तराम नोक्चुरे बुलेटिन असिगी मखाता पाउ मियाम द पिजरी चाही असिगी अक्टोबर मापन अमदी तरा फाउबा इराकी कुर्दिस्तान दा पांथोकदौरिबा ग्लोबल पीस समिट सरुक यारुनबा राजेश निंगोम्बम खलकले हाइरी इंटरनेशनल पीस समिट असिदा राजेश निंगोम्बमना इंडिया रिप्रेजेंट तौदुना पीस बाय डायलॉग हाइबा थीमदा वा nganggani हाइरी मणिपुर प्रेस क्लब ता पाउमी सिंगा उनबा अमदा मसागी चाही कुलहुमदोई सुरबा फाइनेंस ग्रेजुएट ओइरिबा राजेश निंगोम्बमना हाई इराकी इरबिल दा लेबा पार्लियामेंट हाउस ता इंडिया की डेलीगेट अमा ओइना ग्लोबल पीस समिट असिदा सरुक याबा फंगजबा असि लेबाक असिगी ओइना लोइनना मणिपुर स्टेट असिगी ओइनासु यामना चाउथोकचबा फावी समिट असिदा लेबाक यांखै हेनबगी डेलीगेटना सरुक यादुना नहासिंगदा मालिमगी ओइना शांति पुरकनबा लोइनना सोशल जस्टिस की बतांगदा खनगनी पनबा याबा अमना राजेश निंगोम्बम बर्लिन IBM ना सिंधुना पांथोखिबा इकोनॉमिक्स एंड इंटरनेशनल बिजनेस UN एस्केप बैंकॉक ता पांथोखिबा ग्लोबल यूथ कांग्रेस दा सरुक यारुरे लोइनना वर्ल्ड यूथ समिट साउथ अफ्रीका 2019 की एम्बेसडर नी अतोप लमदा तौनरिबसिंजिगा अखोइना तौरिबसिगा याम इकाइबा अखोइगिसु खतंग पुथोकपा यागद्रा येंगबनेबा हंदकी बैंकॉक की UN एस्केप ता तौगिबसे इज आर्टिफिशियल इंटेलिजेंस थ्रू दगी कमाइना डेवलपमेंट लाकदगेना तौबने कोइ लमदा आर्टिफिशियल इंटेलिजेंस सु लेते डेवलपमेंट सु सस्टेनेबल ओइदे अदुना मपान थोकु मतमदि यामना इकाइबा सेंट्रल की ओइना स्टेट की ओइना सुगुम्बा अमता लेतबनिना कनाडा इसिंगी पीगरे हिल कम्युनिटी वर्क मैम पीबा कम्युनिटी सेंटर हांगनबगुम्बा अदai फिलीपींस ता हौजी याम कना सिंगल यूज प्लास्टिक की बदी ओइग्रे मोइदी आइलैंड मचा मचा ओइबनिना ओशन क्लीन अप तौबगी यूथ ता ओइना सिनै इवन इंडोनेशिया दा हौजी मोइ पोल्यूशन याम हेंगलकपदगी टूरिस्ट सिंग दा ओइना एजुकेट तौनबा गवर्नमेंट ना ngamaktabadagi youth sing school sing dagi youth khara khangkatlaga moi doina pithokwa awareness pinabase imung amada youth amma natra ani di leibanina youth jida taagadi loinamak yumda yogadabanina youth sing da oina hoji focus tawbaneba फॉरेनर्स एक मखादा म्यांमार की इमिग्रेशन डिपार्टमेंट ना फाजिंदुना था तरुक जेल दा थमलुरबा नुपा अमा इंडिया दा खुदसिनखरे म्यांमार की इमिग्रेशन डिपार्टमेंट ngasiदा asida thadoraki nupa adu aizol gi electric wing dagi TIs jatluanga chahi humpu mari apokpa laikhidraba thangkhyani jatluanga asi ngasi nungthil gi matamda more police की ओशी लेटखोहाउ वाईफाई अमदी मोरेदा लैबा इमिग्रेशन डिपार्टमेंट की ऑफिशियल सिंगदा इंडो म्यांमार फ्रेंडशिप ब्रिज मनाक्ता लैबा म्यांमार की इमिग्रेशन चेक पोस्टा म्यांमार की इमिग्रेशन कांगबु अमना खुसिना रखिबनी इंपैक्ट न्यूज ना फंगबा पाउदा जेटलवांगा असि वेरिफिकेशन तौरबा मतुंग महाकी इमुंग मनुंगदा खुसिनखरे हाइरी Fragrance and Flavor Development Center Kanojna Micro, Small and Medium Enterprises MSME Technology Center Imphal ga khutsamnaraga numit mangani chupna pangthokadauriba Entrepreneurship and Skill Development Program on Production of Essential Oil in Fields and its Marketing haiba thimda training program among asidagi haukre National ACST Hub Ministry of MSME Government of India gi senthang makhada nilakuthida laiba MSFE Technology Center Imphal da pangthopa training program adu hawdopagi thoramda Chief Conservator of Forest TH Mohendra Pratap Manipur Food Industries Corporation Limited ki Managing Director Peter Salam
National Small Industries Corporation Limited Imphal Manager L Ibetombi, Small Industries Development Bank of India Manipur ki Assistant Manager Z Ram Kumar Sharma, MSME Technology Center Imphal Project Coordinator Dr. S Yoiren Tomba Maitei Yauna State Asiki Tongan Tongan Bamapam Singdagi Lakpa SC ST Trainee Kuntran Sarukyaki. Central government or state government ki magi annual requirement maybe service or product hana 20% len badagi mentor matunga 25% si local MSME myam dagi laigado ne na dumba pilot da lairabni hairiba 25% si manung mathakta 4% amana SC na on tawba dumba enterprising dagi laigado ba leiba oigado ba general oina 25% si di yaure henbu hele whereas as far as SC ST on hairiba 4% target to di yoba ngamdabna maram oraga central government na sai ke doba SC ST na moigi ngasai ke doba number of enterprises hengalan ba na number of entrepreneur hengalan ba hengala kan da ngasai gi koina target tori ba dum 4% lehen ba na target tori se si phangba ngamna bi da makta training program se sinjabani. Health for All Organization Sinduna ngasi Kakshing District ki Manung Chanba Arung Khunau da laiba organization asigi sanglenda nongmagi oiba lemna layeng bagi camp ama pangthokre. Manipur Lengaki Medical Directorate ki meeting makhada pangthokiba camp aduda gynecologists, pediatrics, dermatologists, medicine amadi ENT ki specialist Dr. Singna Saruk Yaduna mafam adugi mioi chahum romda lemna layeng kibaga loinana hidak langthak singsu lemna phanghanki. Ke Maduka Mari Lenana HFAO gi Secretary Haikrujam Premchan Nahai ngasi kem pangthok liba mafam asi hianglam mayang Imphal amadi thanga hairiba constituency ahum asigi tainaba amadi yamna maru hanjinba mafam ama oibana ana layengi lamda yamna khudong chadaba mafam ama oiri maram asina lengakna mafam asida primary health center ama thambina ba pukning chingsilakli. Market Lead Extension ki matang da numit humni chupna chathagadaba training program amang asi Imphal East ki Androda laiba Krishi Vigyan Kendra ki training hall da hudokre. Training program adu National Institute of Agricultural Marketing Jaipur ki meeting makhada Manipur Small Farmers Agribusiness Consortium amasung Krishi Vigyan Kendra Imphal East ani na khutsamnaduna pangthokpani. Hagdokpagi thoramda Manipur Small Farmers Agribusiness Consortium ki Project Coordinator MS Khaidem na hai Lamdamasigi Laumi Singna Pothok Marang Kaina Puthok Labasu Yonpham Leitabadagi Kanapham Leiroi. Training program Asina Laumi Singna Puthok Liba Pothok Adu Kaithelda Sentok Laina Yonaba Honabada Achoba Mating Ama Oiragani. Training Asigi Kanaba Laumi Singna Lauhonaba MS Khaidemna Appeal Tauki. Training program Aduda Laumi Yankhairomna Sarukyaki. Karigumba Laumi Amana Post Asi Thadringaida Buyer sing aduga akoiga MOU ama inaraga port kayam puthokudorino kari mamanda legidorino haibasi hana lepthoba matungda akoina post production tagudorini adu weragadi port puthokchabagi laumi singna yonba leitabagi awaba du leiraroi aduga sandong lena su yonba ngamlagani ki middleman asi leitana bidamtuna akoina contract farming haibagi anoba pathap ama sangjal leise contract farming means middleman leiraroi hujiki leigidaba company siga farmer singa direct akoina samna lagani MOU ama inarga mas adu weragadi middleman ki question adu leiraroi MGNREGS amadi PMAYG scheme na piriba kanaba singbu miyam da wakhal tahanbagi thauram ama Bishnupur district ki Sunusifai Mayai Mandap ta pangthokre Fubala Gram Panchayat na sinduna pangthokpa thauram aduda scheme asina piriba kanaba singki matang da Manipur Social Audit Agency ki auditor Panchmayumna miyam da wapham kya khanghanki miyam aduda Panchkumar na scheme asibu miyam na mapung phana kanaba phangdre haiba tarabadi Manipur Social Audit Agency da pau pibirau haina paujilki. United Cine Exhibitor Association of Manipur UCAM gi chahigi mifam amangasi pangthokre. Present standard of Manipur Cinema Hall and measures of development haiba hiram asigi matang da khananainaki
Samurauda laiba machu cinema hall da pangthokhiba thawram aduda hauzik lairiba cinema hall sing asi matamga chunaba maongda semgat sagatpa amadi cinema hall da kapliba film sing asi DVD da chahi ahum thadok pidanaba producer sing da haijaba haibana chingba warip kaya lauki matamgi sunaba maongda semgat sagatpa Manipur cinema hall da kapliba film ase DVD market sahi ahumdi producer singna thadok piraktaba haina su lepnare mini cinema hall singede hanage matogum president ge mafam dage cassette adumak logani karigumba logdaba taragadi makha tana mangonda film pi daba haina su lepnare hauzik oiriba Manipur cinema hall singi phibam asida Anova hall recognize tobada association na ayaba lawjaroi All India Youth Federation AIYF amadi MSC na sinduna ngarang Imphal gi GAN Manipur Dance Academy da pangthokiba kunmari rakshuba state level jananeta Hizam Irawat Saitha Isai English singani taramapan amadi haukiba September gi tang tara manga da pangthokiba Isai mayek changdamnaba English singani taramapan gi result lauthokle Junior category da Iroi Shemba Maning Lekai dagi Thingbaizam Sinthoibi amadi Senior category da na Kangmong Maishnam Lekai dagi Chanam Bhanupatina Ahanba Takre aduga Isai mayek chamdamnaba English singani taramapandana Mayang Langjing Taning dagi Tombishana Ningombamna Ahanba Tari haina AIYF na Thadorak Pachul amada khangalakli Inner Manipur Lok Sabha ki MP Dr. R.K. Ranjan Butaram na okpagi thauram ama Kautruk Community Hall da pangthokre Kautruk Senjam Khunau amasung National Sports University Construction and Demand Committee na sinduna pangthokiba thauram aduda National Sports University Construction and Demand Committee ki President S. Nabachandra Sekmai Assembly Constituency ki ex-MLA N. Viren amasung Sekmai Assembly Constituency ki Social Worker A. OK na chingba miyoi singna maru oiba miyoi oina saruk yakhi thauram aduga mari lenana Inner Manipur Lok Sabha ki MP Dr. R.K. Ranjan na hai Kautruk Maikai Romda National Sports Lakpa asina Maikai Asomgi Prajasingda Kanaba Pibagi Mathakta State Asida Lairiba Sanaroi Singda Amasung Lebak Asigi Sanaroi Singda Hiram Kayada Kanaba Pigani Masida Natana Maikai Asomgi Prajasingda Hiram Kayada Thabak Panghanabagi Mathakta Sermilan da Su Phagathanba ngamlagani Maramasina National Sports University asi Maikai Asomda Mapung Phana Masak Thokpa Oinana Bahotnabada Corporation Piminasi Haiki Thauramadu Inner Manipur Lok Sabha ki MP Dr. R.K. Ranjan bu Kautruk Senjam Khunau amasung National Sports University Construction and Demand Committee na ikai khumnaba utpagaloina na taramna okhi Kungdam sida laiba parsa khudimakta subham nompham hotel da phamaso kathia da pote yolaso yong da saba phi da yolaso tongan makal ki kungdam sida potok sina do asai sports city do la ka ekoi khudimak su nomba phangna bari tanja ma bangani maduna maru warka da ekoi yumlai kene ki ka kwang kala kani hai basa masina ekoi ki final dream ne dream ma bana mangna ma ekoi mang dar gadi Houzik Sanabagi Pauda Ministry of Sports na National Center of Excellence Kul Sanaba Mafam Sing Lauthokpada notice ki oina Imphal amadi Guwahati yaurakle Lakliba kumja English singani kungamari amasung English singani kunipanda pangthokadoriba Olympic Games singda laibak asigi aphaba sanaroi sing puthokpa ngamnanabagi pandamda Ministry of Sports na laibak asida National Centers of Excellence kun sanabagi warep asi laurakibani loinana Center of Excellence khudingmak specific sports mari dagina taruk faubagi fund singshu thadagani hairi Union Minister for Youth Affairs and Sports Kiran Rijiju na hai sanaroi singda mafam amadi matam chana training sing piba ngamhaurabada sanaroi singna sanariba makoi gi masana sing adu hena haithoi singthoiba ngamgani Twitter da thagalakpa chirol amada minister na hai Sports Center sing chawkhalhanabagi pandamda center na laukhalakliba thaurang sing asida state government sing nasu mating pangbiyu haiki National Centers of Excellence thamnaba khangatlaba mafam sing adudi Imphal Guwahati Patiala Trivandrum Chandigarh Sonepat Lucknow Kolkata Bhopal Bengaluru Mumbai amadi
Gandhinagar aduga Delhi gi oina Jawaharlal Nehru Stadium, Indira Gandhi Stadium, Major Dhyan Chand National Stadium, Dr. Karni Singh Shooting Range, Dr. Shyama Prasad Mukherjee Swimming Pool Complex Amadi, Aurangabadana National Water Sports Academy Khelo India, LAP National Boxing Academy Khelo India, Rohtak National Wrestling Academy Khelo India Hariba Singh Asini. Department of Youth Affairs and Sports ki makhada pangthokpa tha taruk ki oina regular coaching program gi kuntra taruk suba batch lakliba October gi ahan bachayol da hauragani. Coaching asida athletic, archery, aquatics, boxing, cycling, canoeing and kayaking, fencing, football, hockey, rowing, sepak takraw, basketball amadi indoor games kaya tong yauna tongan ba discipline kunga mangagi coaching piga toriba asigi damak akuba marol gi damak department asigi office tagi khangba yaragani haina department asina thadorak pachirol amana khanghalakli. National Football Championship for Santosh Trophy Northeast qualifying round da Manipur amadi Nagaland anigi match adu draw chatkre. All India Football Federation ki micheng makhada Tripura Football Association yumbu oiduna chatharakliba qualifying match asigi ngasi sanakiba group B gi ahanba match da Manipur amasung Nagaland ani lamba taunakhiba match asida mayoknariba team animakna Panjil amata chanadana match asi draw taki. Qualifying round asida saruk yakhiba Manipur gi team gi oina AD Azizur Chistina team captain oibaga loinana punna sanaroi kunna saruk yari. Qualifying round asida team nipana group ani thokna khaidoktuna sanabaga loinana group winner oiba ngamba team anina final round da saruk yaragani. Group B da Manipur, Meghalaya, Nagaland amadi railway gi team mari asina T League match singda akanba lamba taunaduna group winner oinanaba akanba lamba taunari. Manipur gi ani shuba league match da railway ga tha sigi tangkun ga manga da sanaragani. Manipur University Inter-College Kabaddi MN Tournament 2019-20 ngasidagi University asigi campus ta College Development Council Manipur University ki Director Professor TH Ratan Kumar haudokre. Ngasidagi hauraga September gi tangkun ga manga fauba numit humni chupna chathagadoriba Inter-College Kabaddi Tournament asi Manipur University Sports Committee Kanchipur gi micheng makhada Manipur College Imphal sinduna pangtokpani ngasigi thoramaduda Department of Manipur University ki Head of Department Dr. K.I. Joy Chandra Department of Mathematics ki Associate Professor N.G. Manoranjan amadi Manipur College ki Principal Dr. R.K. Radhakishore su sarv kiya ki. DSA Kakchingi 3rd Division Football League ngasidagi pangthokpa hokre. DSA Kakchingi sanabungda ngasidagi sanaba hokiba Football League asigi ahanba match da Kedazet Youth Welfare Association Club wabagai amadi Social Development Organization Palel anigi match adu match asigi apiba matamda Panjil amata chanadana draw taki. Ngasidagi chathaba hokiba Football League asigi ani shuba match dana Football Club Kakching Khunau gi sanaroi manglembana match ki kulumdoi suba minute chankiba amata ngairaba Panjil aduna Royal Football Club Hianglambu Panjil amasinoda maithiba pibangamki. Football team mangana saruk yaduna ngasidagi pangthokpa hokiba Football League asigi ahum amadi mari suba match singda tha asigi tangkun ga mangada sanaragani. Kunmari Suba Sarchurachan Singh KCSI CBE Memorial Likam Knockout Kang Tournament ki tarahom doi suba ligda ya school kangkhut team B mai pakre. Ngasi pisum thong oinam lerakta leiba iraima kangkhut ki kangsangda sanakiba kang tournament asigi league match asida ya school kangkhut team B na ahan bahafta panjil tara mari aduga ani shuba hafta na panjil taruk punna panjil kun amadi thangmaiban kangkhut team A na ahan bahafta panjil ani aduga ani shuba hafta panjil nipan chanki match asigi apiba matamda sanakiba kang tournament asida ya school kangkhut team B na thangmaiban kangkhut team A bu yamna lakchana panjil tara da maithiba pibangamki
Manipur gi puwari ga sagona duna laklaba kang masana sibu lamdam asigi lehaw da lepa naidana sanana bahona jariba Manipur Kang Association ki micheng makhada teka kang khut pisumna sinduna pisung thom oinam laikai gi ireima kang sangda chatharakliba kang tournament asigi hayeng sanagadaba taramari shuba likta Gopal Dev kang khut ya school amadi salai taret kang khut wangoi ani lapa taunaragani State level boxing championship ngarang lotion kre Khomalampak Sports Complex ki boxing arena da thasi ki tang tara nipan dagi pangthokpa haukiba championship asigi lotion bagi achamba thawra maduda boxing masana gi lamda Arjuna amadi Padma Shri awardee NG Dinku Mawagi President NG Tej Kumar amadi Family Court Thobal gi Judge S Imo Chagaloinana lamdam asida boxing masana asibu malim gi thakta pukhatnaba honariba miyoi kayana saruk yakhi Chathagiba championship asida Imphal West na point chamagatara fanglaga overall team champion aduga Bishnupur district na point marifu fangduna runners up taki championship asida junior boys yankhainithoi kg gi kanglupta gold medal laukiba Imphal West ki P King Shanna best boxer aduga best loser na masana asida silver medal fangkiba Kakching gi M Kishan takibaga loinana Nupi gi best boxer gi manadana KG Yankai Mari Elite Women's Kangluki gold medal Pankiba Imphal East ki Samin Banuna Amadi best loser na Masana Asida silver medal Laukiba Bishnupur district ki M Ichan Nataki Championship Asida Manipur ki tongan bamapam singdagi lakpa unit tara mari dagi Nupi Sanaroi Chamaga Supna Mari Amadi Nupa Sanaroi Chamaga Marfutara Humdoina championship Asida Sarukyaki Kana khara ne sana ba de yoda ma pha ma da koi tho le ba ai han da tai mu na ta kana da sai han ni ba adu ma ya ya to le te adu mo da so khara parents ne so khara check ko ni ma si parents ne khambi yu ai isa ba se ma ha ba je ko da khatra se mo o le te ko da plus parents coordination ma se da misunderstanding ne le di ai na ko da na pe ne sa de se mo ya de parents ka post ka du ma Laksin dari gay, masih tidak kau nak apa sahaja, kau yang lain dah, uthopa ngawin. Tarasuba Asian Age Group Swimming Championship hayeng dagi pangthokpa hauragani thasi gi tangkun mari dagi kuntaret fauba Karnataka gi Bangalore da leiba Dravid Padukone Center of Sports Excellence Dolphin Aquatic Swimming Pool da AASI gi micheng makhada Swimming Federation of India na yumbu oiduna chathagadoriba championship asida Manipur gi sports journalist ama oiriba M Roman technical official oina sarukyaragani Aroibada bulletin asig headlines amana mayam da thamjari Voter list mingchan banatraga minglauthokpa haiba asina state asida thengnariba mitop ki issue thingbada achauba upai oigani Niyom chumna paikhatsi haina Chief Minister na appeal taurakli Makhan gi miyoi amatana maram gi lamda khundaba leite maram sing na mai thadokiba yum sing adu Minister Kaishina vote leptringai dagi leiraklaba yum sing ni haina Makhan Union na kongdorakli Lengaki College Oza Singh da Taret Shuba UGC PPBU haiba demanda hayeng amadi hangchit Oza Singh na mass casual leave lauduna khongjam chanslagani haina tigok tana fongdorakli Amasung Ministry of Sports na National Centers of Excellence kun sanana ba mafam sing lauthopada notice ki oina Imphal amadi Guwahati yawrakli